ꯂꯩꯕꯥꯛꯇ ꯇꯥꯕ ꯑꯗꯨꯒꯨꯝꯕ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯀꯥꯡꯂꯨꯞꯀꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯖꯇ꯭ꯔꯥ ꯄꯨꯕ ꯍꯥꯏꯗꯅ ꯈꯪꯅꯕ ꯑꯗꯨꯒꯨꯝꯕ ꯃꯐꯝ ꯃꯇꯝꯗ ꯁꯦꯠꯀꯗꯕ ꯆꯥꯒꯗꯕ ꯀꯦꯒꯗꯕ ꯃꯑꯣꯡ ꯑꯗꯨꯅꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤꯕ ꯇꯦꯅꯨꯕꯤ ꯀꯥꯡꯖꯝ ꯖꯇ꯭ꯔꯥ ꯄꯨꯕꯤ ꯑꯃꯒꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯑꯀꯦ ꯑꯃꯧꯒꯤ ꯑꯗꯨꯒꯨꯝꯕ ꯁꯛꯇꯝ ꯑꯗꯨꯅꯤ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤꯕ ꯇꯦꯅꯨꯕꯤ ꯀꯥꯡꯖꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯕꯛ ꯊꯧꯔꯝ ꯊꯧꯗꯣꯛ ꯋꯥꯊꯣꯛꯇ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯐꯤꯖꯦꯠ ꯂꯩꯇꯦꯡꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤꯅꯤ ꯂꯥꯟꯊꯣꯛꯆꯔꯤꯕ ꯑꯁꯤ ꯃꯦꯛꯁꯤꯅꯥ ꯄꯥꯎꯅꯝ ꯅꯥꯍꯧꯠ ꯅꯥꯔꯦꯡ ꯑꯃꯗꯤ ꯁꯪꯒꯥꯕꯅꯆꯤꯡꯕ ꯊꯧꯔꯝꯗ ꯅꯤꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯅ ꯁꯦꯠꯄ ꯆꯥꯕ ꯀꯦꯕ ꯃꯧꯕꯒꯤ ꯁꯛꯇꯝꯅꯤ ꯃꯤꯌꯥꯝꯅ ꯂꯥꯟꯊꯣꯛꯆꯔꯤꯕ ꯃꯦꯛꯁꯤꯅꯥ ꯄꯥꯎꯅꯝ ꯅꯥꯍꯨꯠ ꯅꯥꯔꯦꯡ ꯑꯃꯗꯤ ꯌꯨꯝ ꯀꯩ ꯁꯪꯒꯥꯕ ꯃꯇꯝꯗ ꯅꯤꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯅ ꯂꯩꯇꯦꯡꯕ ꯑꯗꯨꯒꯨꯝꯕ ꯁꯛꯇꯝ ꯑꯗꯨꯅꯤ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕ ꯃꯦꯛꯁꯤꯅꯥ ꯄꯥꯎꯅꯝꯗꯒꯤ ꯃꯊꯪ ꯃꯤꯌꯥꯝꯅ ꯂꯥꯟꯊꯣꯛꯆꯔꯨꯗꯧꯔꯤꯕ ꯑꯁꯤ ꯍꯩꯖꯤꯡꯄꯣꯠ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯅꯤꯉꯣꯜ ꯑꯣꯏꯕꯤꯒꯤ ꯌꯥꯝꯅ ꯇꯥꯡꯅ ꯊꯣꯛꯄ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯀꯤ ꯃꯥꯡ ꯑꯣꯏꯅꯅ ꯆꯠꯄ ꯍꯩꯖꯤꯡꯄꯣꯠ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯕ ꯊꯧꯔꯝꯗ ꯀꯦꯒꯗꯕ ꯃꯧꯒꯗꯕ ꯁꯦꯠꯀꯗꯕ ꯆꯥꯒꯗꯕ ꯑꯗꯨꯒꯨꯝꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡꯅꯤ ꯕꯤꯖꯨ ꯅꯤꯉꯣꯝꯕꯝ ꯅꯤꯉꯣꯜ ꯑꯣꯏꯕꯤꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯈꯛꯇꯪ ꯊꯣꯛꯄ ꯂꯨꯍꯣꯡꯕ ꯀꯨꯟꯗꯣ ꯄꯔꯦꯡ ꯂꯩꯕ ꯑꯗꯨꯒꯨꯝꯕꯒꯤ ꯊꯧꯗꯣꯛꯀꯤ ꯃꯥꯡꯑꯣꯏꯅꯅ ꯄꯥꯡꯊꯣꯛꯄ ꯍꯩꯖꯤꯡꯄꯣꯠ ꯍꯥꯏꯔꯤꯕ ꯊꯧꯔꯝꯁꯤꯗ ꯁꯦꯠꯀꯗꯕ ꯆꯥꯒꯗꯕ ꯀꯦꯒꯗꯕ ꯃꯧꯒꯗꯕ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡꯅꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤꯕ ꯕꯤꯖꯨ ꯅꯤꯉꯣꯝꯕꯝ ꯍꯥꯏꯔꯤꯕ ꯁꯤꯃꯛꯀꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯁꯤꯃꯛꯀꯤ ꯑꯗꯨꯒꯨꯝꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡꯒ ꯂꯣꯏꯅꯅ khudol tamzari Suchitra Wangkhem nupi oibigi amuktang punsina thopa thodokta lohringai kunto pare hukna dringi ma da adunga lathokjaba hejingpot hariba thorobasida khudol tamjaba adunga setpa chaba keba mauba adugi mawonga tawni Suchitra Wangkhem gi Truda khudol tamzari Pijek Chakcha haibasisu hongtaba yadaba adugumba amani mathangda khudol tamjadi kadoribasi si Ningol oibisingna mapunsida amakatang thokjaba luhungba haiba adugi mangoinana aikoina kundo lengba haiba thoromda set chaba adugumba fijet laiteng amadi haiba numiduda kegedoba mongong aduni koina khudol tamjariba narmada saugaijam hariba nuksijaribi chalsigi kuthangda
ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯦꯠꯀꯗꯕ ꯆꯥꯒꯗꯕ ꯀꯦꯒꯗꯕ ꯑꯗꯨꯝꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯎꯠꯆꯕꯅꯤ ꯀꯨꯟꯗꯣ ꯂꯦꯡꯕ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯅꯤꯡꯉꯣꯜ ꯑꯣꯏꯒꯗꯧꯔꯤꯕꯤ ꯑꯗꯨꯅ ꯁꯦꯠꯀꯗꯕ ꯆꯥꯒꯗꯕ ꯑꯃꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕꯗꯤ ꯀꯦꯒꯗꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯕꯨ ꯃꯤꯌꯥꯝꯗ ꯁꯛ ꯇꯥꯛꯆꯕꯅꯤ ꯈꯨꯗꯣꯜ ꯇꯝꯖꯕꯅꯤ ꯅꯔꯃꯗꯥ ꯁꯒꯣꯜꯖꯟꯒꯤ ꯈꯨꯠꯊꯥꯡꯗ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯕ ꯊꯧꯔꯝ ꯑꯁꯤꯃꯛꯇꯗ ꯅꯨꯄꯤ ꯑꯣꯏꯕꯤꯅ ꯁꯦꯠꯀꯗꯕ ꯆꯥꯒꯗꯕ ꯑꯗꯨꯒꯨꯝꯕ ꯀꯦꯒꯗꯕ ꯃꯑꯣꯡ ꯑꯗꯨꯒ ꯑꯇꯣꯞꯄ ꯈꯨꯗꯣꯜ ꯑꯃꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯔꯣꯁꯅꯤ ꯃꯣꯏꯔꯥꯡꯊꯦꯝ ꯀꯨꯟꯗꯣ ꯂꯦꯡꯕ ꯍꯥꯏꯔꯤꯕ ꯀꯨꯟꯗꯣ ꯍꯨꯛꯅꯗꯨꯅ ꯄꯨꯟꯁꯤꯒꯤ ꯂꯩꯄꯨꯟ ꯄꯨꯟꯒꯗꯧꯔꯤꯕ ꯑꯗꯨꯅ ꯁꯦꯠꯀꯗꯕ ꯆꯥꯒꯗꯕ ꯑꯃꯗꯤ ꯅꯤꯡꯉꯣꯜ ꯑꯗꯨꯃꯛꯅ ꯀꯨꯟꯗꯣ ꯂꯦꯡꯕ ꯃꯇꯝꯗ ꯁꯦꯠꯀꯗꯕ ꯆꯥꯒꯗꯕ ꯑꯃꯗꯤ ꯀꯦꯒꯗꯕ ꯃꯧꯒꯗꯕ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧꯗꯨꯕꯨ ꯎꯠꯆꯔꯤ ꯔꯣꯁꯅꯤ ꯃꯣꯏꯔꯥꯡꯊꯦꯝ ꯔꯣꯁꯅꯤ ꯃꯣꯏꯔꯥꯡꯊꯦꯝꯒꯤ ꯃꯇꯨꯡꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤꯕꯁꯤ ꯅꯤꯀꯤ ꯁꯣꯔꯣꯛꯈꯥꯏꯕꯝ ꯑꯃꯗꯤ ꯏꯊꯣꯏ ꯑꯣꯏꯅꯥꯝꯅ ꯂꯥꯟꯊꯣꯛꯀꯗꯧꯔꯤꯕꯁꯤ ꯂꯨꯍꯣꯡꯕ ꯆꯠꯄ ꯍꯥꯏꯔꯤꯕꯁꯤꯗ ꯉꯁꯥꯏꯒꯤ ꯀꯩꯅꯥ ꯑꯣꯏꯔꯤꯕ ꯅꯤꯡꯉꯣꯜ ꯑꯣꯏꯔꯤꯕ ꯑꯗꯨ ꯅꯠꯇꯅ ꯂꯥꯛꯂꯤꯕ ꯃꯃꯥꯟꯅꯕꯤ ꯑꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯁꯦꯠꯀꯗꯕ ꯆꯥꯒꯗꯕ ꯑꯃꯗꯤ ꯀꯦꯒꯗꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯕꯨ ꯎꯠꯆꯕꯅꯤ ꯅꯤꯀꯤ ꯁꯣꯔꯣꯛꯈꯥꯏꯕꯝ ꯂꯨꯍꯣꯡꯕ ꯆꯠꯄ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯈꯛꯇꯪ ꯊꯣꯛꯄ ꯊꯧꯗꯣꯛꯇ ꯃꯔꯨꯞ ꯃꯄꯥꯔꯣꯏ ꯑꯃꯗꯤ ꯏꯇꯥꯔꯣꯏꯁꯤꯡꯅ ꯁꯦꯠꯀꯗꯕ ꯑꯗꯨꯒꯨꯝꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯂꯨꯍꯣꯡꯕ ꯆꯠꯄ ꯃꯇꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤꯕ ꯅꯤꯀꯤ ꯁꯣꯔꯣꯛꯈꯥꯏꯕꯝ ꯍꯥꯏꯔꯤꯕ ꯐꯤꯖꯣꯜꯁꯤꯃꯛ ꯍꯥꯏꯔꯤꯕ ꯑꯀꯦ ꯑꯃꯧꯁꯤꯃꯛ ꯈꯨꯗꯣꯜ ꯇꯝꯖꯒꯗꯧꯔꯤꯕꯤ ꯃꯊꯪ ꯑꯁꯤꯒꯤ ꯑꯗꯨꯅ ꯏꯊꯣꯏ ꯑꯣꯏꯅꯥꯝꯅꯤ ꯏꯊꯣꯏ ꯑꯣꯏꯅꯥꯝꯒꯤ ꯑꯁꯤꯒꯨꯝꯂꯕ ꯂꯨꯍꯣꯡꯕ ꯆꯠꯄꯗ ꯑꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯅ ꯁꯦꯠ ꯆꯥꯒꯗꯕ ꯀꯦꯒꯗꯕ ꯃꯧꯒꯗꯕ ꯁꯛꯇꯝ ꯑꯁꯤ ꯂꯥꯟꯊꯣꯛꯆꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯃꯤꯌꯥꯝꯗ ꯃꯊꯪꯗ ꯈꯨꯗꯣꯜ ꯇꯝꯖꯒꯗꯧꯔꯤꯕꯁꯤ ꯅꯨꯄꯤ ꯑꯣꯏꯕꯤꯅ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇꯪ ꯊꯣꯛꯄ ꯊꯧꯗꯣꯛ ꯂꯨꯍꯣꯡꯕꯒꯤ ꯃꯇꯨꯡꯗ
mangani chakauba mangani chakauda masuk mamanabi singna set kadaba chakadaba ke kadaba mawudaba duba sakamaduni langthok chagadoriba leksin beksi kenana ngango haribi asina setiba jariba keriba mawriba si nupi oibiki punsida mutak thopan lohongbagi matung mangani chakaubada mamanabi ama oina setkadaba chakadaba kegadabu mawudaba duba sakam kenala ngango kudol damjari hariba nupi oibigi ningol oibigi punsida amukatang thokpada punsin lei punge mangani chalbada setkadaba chagadaba dugumba atopa mawongmada khudol damjari Catalina Pijet leiting ake amau khudol damjari basimak nupi oibigi punsida amukatang thokpa dugumba punsin leipun gi matu mangani chanbada pangthoknaba mangani chakaubada mamanabi asung mamanabi na setkadaba dugumba pijet leiting ni khudol damjariba Catalina gi kuthangra sizinariba pijet leiting maroina nupi oibigi singi pijet leiting ake amau asibu design tawiriba Miyamna ahoba kubam taga tarano bigani nanao kurai leksin beriba kwai kibina ahoba kubam taga lorena tarano bigani thorung masigi event asigi aroiba showstopper Balahija tonight purup asigi lohong kay hongba punsi lay bunda potloy na laktrigi mamanga chatnaramba layabakta lay sahanamba kukta kajing lay na lay tingba kuangda thambal lay kokna lay tingba dugumba makhalgi lohong kay hongbada ngasi kaunaruragasu na hongna na among hana nagsitaba yati habigu wakhalonda nupi oibisingna Mapa mamagi horaktham chauraktham hinglatham poktham thadok atopa meran kada chalamdaida setna charaga lohong kai homba kudo pareng phupagi thaudoka setna ba dugumba mai horo lagi leirangaba phaja khraba dugumba leitengni bala hijamna miyamda khudo tamjariba aho ba thoba matang haidana meti ekhoi phurupna Samsila season liba, Nixing Hadaba Digoba, Lohom Kahom, Setnaramba, Chanaramba, Keramo. Ladies and gentlemen, please welcome the designer, a very renowned makeup artist, beautician, and of course a film producer, Jenny Kurai. Lovely, thank you all. She is the one who has been contributing to the industry, music industry, any among fashion da miyam dagi top na kwai dagi hena thodang yarakli bi da ba sakngai da ba Mr. Kamari Jenny Kurai and of course bala hijab gi da na thodo ne heninga haininga leite leksin berebas wai tara na mukta ganna aho ba khwa khuli gani